DMU gi wathok asiga mari leinana NHRC da complaint ama thaduna DMU gi VC amadi registrar na maheiroi singda compensation oina Lupa Lakh Amamam Pihannaba Imphal East District Palace Compound gi Sadiskanta kauba mioi amana complaint tawduna taksilakre Sadiskantana tharakliba complaint asi NHRC na lokhatle amadi diary number 10943 IN 2024 jankre Tharakliba complaint aduda Dhanmanjuri University asi Manipur gi State University ni Dhanmanjuri University Act 2017 gi makhada Lisingani gi April tarukta college oina leirambadagi National Scheme of Rashtriya Uchatar Shiksha Abhiyan Rusha gi component amoina University gi thakta onkhatkibani University asida undergraduate postgraduate yauna chaurakna maheiroi lising tararom lairik tamlibani awangba thaki mahai tamfam asida tamliba maheiroi singi punsi mangba yaba mawongda University asida awatpa kaya ama leibadagi ningthina semester exam sing tawraktaba asina maheiroi kaya ama manglagatra haiba khanare DMU gi authority na thawoidaba asina maram oiraga Common University Entrance Test QUET Thakiba maheiroi singi tungi academic career asi tambangamdri Maramaduna National Human Rights Commission NHRC na hiramasigi matangda authority singi mathakta inquiry ama taunaba sumoto case ama lokhatpiduna thigatpiu loinana DMU gi VC amadi registrar da maheiroi singi compensation oina Lupa Lakh Amamam Pihannaba University asida tawriba aranba sing asina maheiroi kaya wakhal leitadriba asi kanana thokhanbano haiba thigatpiu amadi maheiroi singda matik chaba human rights fanghanbiu haina NHRC na mideng changbinaba complaint asida yauri